Hello everyone, Manipurda laiba IDP sing relief camp da masa masagi mayum maseng ba laina mayum da hanjin bangam draba sing da khudun tamba isai asi me am tamina si loira darane aigi punsi se relief camp manungsida leihauri aigi su yum ama kaidong aitin bigani ai khoibu leihauri aigi su yum ama kaidong aitin bigani ai khoibu khangba-gi pangal su loi sin lagle ikmiba nawa singi tenghago tabada thamoi se ungamdare leihauri aigi su yum ama kaidong aitin bigani ai khoibu ai khoibu hingli bara sira bara anglagle thamo isina ai honda ai khoibu hingli bara sira bara anglagle thamo isina ai honda Otha jage migu mata oirabasu kam haurabanu si sangdai duda tamira roidara waka chingse famnai basingna leihauri aigi su yum ama kaidong aitin bigani ai khoibu saningba kaya su fanghanda gaya su thungamda saningba kaya su fanghanda setingba gaya su thungamda awatwa kaya gi saithing kaya se Kangki sirane punsi se asum kankra sirane aroi bayahi leihauri aigi su yum ama kaidong aitin bigani ai khoibu khangba-gi pangal su loi sin lagle ikmiba nawa singi tenghago
ꯁꯥꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯔꯦ ꯂꯩꯍꯧꯔꯤ ꯑꯩꯒꯤꯁꯨ ꯌꯨꯝ ꯑꯃ ꯀꯩꯗꯧꯉꯩ ꯊꯤꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯕꯨ